ꯉꯁꯤꯗꯤ ꯁꯤꯜꯆꯔꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯅ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯩꯅ ꯆꯠꯄꯅꯤ ꯑꯗ ꯏꯆꯦ ꯑꯃꯈꯛꯀ ꯃꯥꯁꯨ ꯃꯥ ꯃꯊꯧ ꯂꯩ ꯍꯥꯏ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯁꯨꯝ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯍꯟꯕꯤꯔꯛꯀꯦ ꯄꯕꯤꯅꯥꯒꯤ ꯃꯀꯨꯕꯣꯛꯀꯤ ꯆꯤꯌꯥꯔ ꯂꯩꯔꯤ ꯍꯣꯏ ꯆꯦ ꯄꯕꯤꯅꯥ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯂꯥꯏꯟꯗ ꯂꯩꯔꯒ ꯈꯪꯕ꯭ꯔꯥ ꯑꯁꯤꯗ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯣ ꯃꯥ ꯂꯣꯏ ꯇꯥꯕ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯣꯛꯁꯤꯅꯤ ꯃꯥꯏ ꯃꯀꯨꯕꯣꯛꯀꯤꯅꯤꯅ ꯆꯤꯌꯥꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯝꯕ ꯇꯥꯗꯥꯏ ꯇꯧꯔꯤ ꯃꯀꯨꯕꯣꯛꯀꯤ ꯆꯤꯌꯥꯔ ꯂꯦꯀꯤꯟ ꯐꯪꯗ꯭ꯔꯦ ꯔꯦꯛꯁꯤꯅ ꯀꯩꯗꯧꯅꯣ ꯔꯦꯛ ꯂꯩꯒꯦ ꯍꯥꯏꯔꯣꯁꯦ ꯑꯃ ꯂꯩꯅꯦ ꯑꯃ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯄꯨꯡꯉꯝꯃꯣꯏꯀꯣ ꯁ꯭ꯀꯨꯇꯤ ꯃꯅꯤꯡꯗ ꯑꯩꯅꯦ ꯅꯞꯇꯣꯏꯁꯦ ꯀꯌꯥꯝ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯂꯩꯔꯣ ꯂꯩꯒꯅꯦ Ay, wow, nasido. Kasi daw yung final talo. Biryani pa. Wala. Siya tama mag-e-chair pa binakim tao natra. Kasi daw biryani sa wala. Hawan si biryani. ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯣ ꯂꯥꯛꯑꯦ ꯈꯥꯟ ꯕꯤꯔꯌꯥꯅꯤꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯖꯒꯗꯧꯔꯦ ꯁꯤ ꯂꯣꯏꯔ ꯌꯨꯝ ꯍꯟꯗ꯭ꯔꯣꯕꯅꯤ ꯋꯥꯕꯅ ꯁꯤꯔꯦ ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯐꯥꯎꯒ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯆꯥꯔꯗꯣꯝꯗ ꯍꯜꯂꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯇꯦ ꯅꯠꯇꯦ ꯂꯩꯇꯦ ꯑꯩ ꯊꯕꯛ ꯊꯥꯕꯒꯤ ꯂꯥꯛꯑꯝꯃꯦ ꯁꯤꯗ नुपासे नुपी का पुगंदा जाती नुपा नते आइलो दिलाती नहीं आइलो हाँ होय होय जुम जरूरत है ओके ते कोथारो अदुगा फजन तरो जारो ꯃꯥꯡꯗ ꯖꯣ ꯈꯥꯅꯤ ꯂꯥꯛꯑꯝ ꯅꯠꯇ꯭ꯔ ꯁꯤꯗ ꯅꯪ ꯂꯥꯛꯑꯝꯗꯨꯅ ꯊꯕꯛ ꯊꯥꯔꯝ ꯀꯨꯏꯔꯦ ꯁꯤꯗꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯋꯥꯔꯤꯅꯤ ꯀꯣꯏ ꯍꯦꯔꯣ ꯁꯤꯗ ꯂꯥꯛꯑ ꯆꯥꯕ ꯑꯉꯥꯡꯁꯦ ꯇꯤꯁꯨ ꯑꯃꯇꯪ ꯄꯤꯔꯛꯑꯣꯅ ꯂꯣꯏꯔꯦ ꯆꯥꯕ ꯑꯩ ꯆꯦꯡꯈꯛ ꯂꯦꯝꯍꯜꯂꯦ ꯆꯥꯕ ꯉꯝꯗꯅ ꯃꯥꯛꯇꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯇꯦꯡꯉꯦ ꯑꯩꯗꯤ ꯈꯔ ꯀꯣꯊꯕꯗꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯩ ꯈꯔ ꯂꯦꯝꯍꯜꯂꯝꯃꯦ ꯈꯖꯤꯛ ꯈꯛꯇꯪꯗ ꯌꯥꯝꯅꯕꯨꯗꯤ ꯂꯦꯝꯍꯟꯗꯦ ꯍꯣꯏ ꯐꯖꯅ ꯆꯥꯊꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯆꯦ ꯄꯕꯤꯅꯥ ꯍꯥꯟ ꯊꯤꯟꯕꯤꯔꯦ ꯃꯥꯏꯗꯤ ꯒꯥꯔꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯊꯤꯟꯕꯤꯕ ꯇꯥꯏ ꯑꯗꯨꯒ ꯃꯥꯅ ꯃꯌꯨꯝꯗꯒꯤ ꯇꯣꯔꯕꯣꯠ ꯄꯤꯖꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯊꯔꯦ ꯍꯥꯎꯅ ꯍꯟꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ